NCERT Textbookta Mukna Kangjei by Mizoram indigenous games ni haina yaurakliba asi sukna aranba asigi haurafam thidoktuna asoiba asi semdokna bahotnagani hairakle wafam asi ngasi inat ki masana yokhatsi haiba team da Students Union of Kanglei Park sukna sinduna Kanglei Mukna Changyeng ba haina mingthonba satra singoiba state level mukna competition ama lakliba me 19 amadi 18 da Manipur University ge indoor hall da pangthoknabagi matangda pangthokiba paugi mifam amada SUK Health and Sports Secretary Moirangthem Basko Chanuna Fongtokre wafam asi ngasi wangkhaida leiba SUK office cha pangthokiba paugi mifam aduda mahakna makha taraduna yelhongaidagi leiraklaba indigenous games singasi mutkidana ba yokhat pa haibasi lamdam asida khundari ba yelhomi furup khudimake tangai fadraba thodang amani maram asina sukna inat ki mashana yokhatsi haiba pandamda state level mukna competition asi ahan ba khongthang oina pangthoklagani competition asi weight category ani thokna kg humfu gi makha amati kg humfu gi mathak haina khaidoktuna sanagani makok mathang taraklaba singda sel gi mana certificate amamenti memento na chingba kaya supigani competition asigi form lakliba megi amada wangkhaida leiba SUK office chagi lawba yagani competition asi mahai tamliba mahairoi singi dama pangthokpa competition ama oigani amadi sukna makha tarakpada su tongan ba indigenous games singi competition kaya ama sinnaba sem saduna leire amaromda handak NCERT gi textbookta Mukna Kangjei asi Mizoram gi indigenous games ni haina yaurakliba asi sukna mahairoi sangsthana moina executive meeting ama famduna aranba asigi haurofam thidoktuna asoiba si semdokna bahonagani haike Student Union Chok Kanglei Park sukna inat ki masana yokhatsi haibagi pandamda Kanglei Mukna Changyeng naba haina mingthonjaba state level mukna competition ama megi tarik 19 amadi 18 da Kanchipurda leiba Manipur University gi indoor hall da pangthokjagani hairiba mukna Changyeng naba asi mahai tamliba mahairoi khaktamakna saruk yabigadabani competition asigi weight category ani thokna khaidokjagani habidi below 60 kg amasung 60 kg and above haina Khaidokjagani. Changyeng naba asigi mana oina first prize da 30,000 plus certificate plus memento. Second prize da 20,000 plus certificate plus memento. Third prize da 10,000 plus certificate plus memento thamjari amati. Changyeng naba asida yauriba participants khudingmakta certificate of participation ijagani.